Technopol District Metei Government gi Representative Amata Changakpa Yaroi Kuki Lupsing. Technopol District ki Kuki Zo Miyamna Separate Administration gi demand gi Khongphom Chetna Lepa Loina Metei Government gi Mihut Amata District Asia Changakpa gi Ayaba Piroi. Matam Pumbada Buffer Zone Ikai Kumagadavani Haina Kuki Lupsing na Pongtoroli. Kuki Chief Association Technopol District Hill Tribal Council More Kuki Women Union and Human Rights Molnoi Area Welfare Council amasung Kuki Student Organization Technopol District na punna thadorokpa serol amada Metei Government gi Mihut Amatana District asigi miyamna cooperation piro haina lakthopaga loina Technopol District ki Kuki Zo miyamna matam pumbada separate administration gi demand sokotpaga loina peace amasung development gi wapamga ekoi gi demand asigi kaidonungda sangtaina roi hairi Serol asina makha tarduna Delhi de thogdok ama thorakbo matamda Kuki Zo community gi mayokta Metei community sina head peace matam pumbada pungtorli lunena Kuki tumna hatchi amasung give our arms back to annihilate the Kuki in 5 days asina singba slogan sing phongna lauri asigumba phibam asina Metei community ga amuk hanna nungsi chana remina ba haibasi ochokloi haina su pungtorli amaromda central force na buffer zone maintain loriba thodang Technopol District ki Kuki Zo miyamna apen ba amasung thakaba pungtorli loinena ekoi gi demand phangdi phawba hanba leitena amata oina lepmina duna chinarapa kujing mayokna ba amata oina khongphom chetna lepa haina su pungtorli panba yabadi village volunteer eastern zone Kuki Zo Governor Tha Sigi Tara Humdoi da Serol Aman Thatoktuna Manipur State Minister Technopol District Changakpa Yaroi Technopol District ase Kangpok Winate Haina Pongtokpoi Laikrabani Serol Aduda Kanglei Park Metei Land amasung Technopol District Kuki Land anigi marakta leiriba buffer zone ase langsanduna Metei Amatana Kuki Land Changakpa Yaroi Kuki Land amasung Metei Land ani ase tokai takrabani haiba wafam Government of India na mayek sena khangi maram asina Chief Minister Y Khamsan na Technopol District laktabana khwaidagi afaba oigani haina cheksan wafam thamba laikre mitop khantopugi matangda MP Bimol Lok Sabha hangkiba wahangi pakum Home Ministry na pirakle illegal immigrants kantokpa state lenga ki mathoni hairakle sei sigi mass kontra da MP Dr. Angomcha Bimol akoijamna illegal immigrants isuga mai lenana Lok Sabha da hangkiba wahangi Fakum Ministry of Home Affairs ki Makidagi Aiba Fakum Amata Sigi Tarang with the MP Masada Pirakre Ministry of State for Home Affairs Bandi Sanjay Kumarna Tha Sigi Tarang with the MP Dr. Angomcha Bimol Akoizanda Aiba Serol Tharaktuna Manipur Waiba illegal immigrants in Isugi Matanga Lok Sabada Hankiba Wahangi Pakum Pirakibani Union Minister Bandi Sanjay Kumarna Tharakiba Cherola illegal oina lebak asida changchalaktuna leiriba mireisa masa sing masa kangtokpo loina makoiba masa gi maramda halankibagi thabak ase hojik lebak asida chatharibani Immigration and Foreigner Act solution kunmanga gi makhada central government da piriba sakti sinaduna lebak asida leiriba illegal foreign national kudingmak act asigi section 19 gi makhada masa kangtokpo loina makoiba masa gi mareibakta halan kinabagi thabak lakotnaba Ministry of Home Affairs na mamang segi September amada notification ama choktuna state government amadi territory kudingmakta khangchiba laikre Manipur yauna state government amadi union territory kudingmakta illegal immigrants gi mathakta action lakotnaba central government gi maikaidagi matam gi notice thoktuna instruction piduna lakli illegal immigration masak khangtokpa makoi gi biography amasung biometric lobuga loirana makoina pairamba Indian documentsing cancel tawbuga loirana logi makhada makoibu masa gi maramda halanabagi legal proceeding lokot pahaibasi state government gi amadi union territory lenga ki mathongni aran mongda illegal immigrants singna aran mongda documentsing issue torumba singi matakta akan action lokotna basu khangalaki Ministry of Home Affairs ki makaidagi illegal immigrant gi issue gi matang da pirake pakum aduga mai lelana MP Dr. Angomcha Bimol akoizamna Facebook post thadoro serol amada illegal immigrants sing masak kangtokpa amadi makoi gi maramda halan khinabi thabok lokotna bagi sakti Manipur government yauna state government gi makota lei haiba mayek sena khangalakle laibak thibadi
foreigner tribunal lingduna sakchabe extra lokotbagi mahutta manipurgi sakti pairibasingna illegal immigrants core issue asina singba lauduna leithokbasini haina wafam thamlakli pambaina lusingba ULF ki camp hongba yaroi haina lambi thingduna kongjang sangsankre pambaina lusingba ULF ki lanmi chinglup MPA gi phayeng da hangba chani gamok dragamari battalion da leibasing camp dagi hankinaba thorakpada phayeng kadangban saireng khul tairen popi amadi uripok kangchuk lota leiba maira paibisina lambi thingduna kongjang sangsankre hairi miyamna lambi thingduna kongjang sangsankibadagi battalion asida leibasing camp adu thadokpa ngamkhidre panba yabadi pambaina lusingba ULF general headquarter na lamdam asigi tongan-tonganba mafamda leiba MPA gi provisional camp singda leiribasing ngasi phawi manungda designated camp da halaknaba order ama thokibani miyamgi kongjang aduga mai lenana pangthokkiba pawinpham amada peace protection committee sakpa phayenggi general secretary nithojam sunil nahai pambaina lusingba ULF na phayengda battalion ama hangtokpibasina khara sapore haina kharambani adubu ikang khangudana battalion asi general headquarter dagi halaknabagi khongthang adusu yaningdaba phongtoktuna kongjang asi sangsankibani hairi amaromda pambaina lusingba ULF ki chairman asu order asi hantokpinanaba memorandum pisankhre loinana miyamgi famna central amasung state government na phayengda designated camp ama thaminanaba appeal tawrokli Chuchanpurdagi miyoi ani lupa crore amaga lakh yankai rongi drug ka konana asamda fare Chuchanpurdagi ani lupa crore amaga lakh yankai rongi mamal ogedaba drug ka konana asamgi Kasar district ki Silchar police station gi manung chanba Ramnagar bypass mayadagi Assam police na fare hairi thodo si hokibe April tram dagi numidang pung 13 minute kulom tabada Chuchanpurdagi Silchar tamna ecovan amada lakpada phawangam kibani hairi farmiyoi ani edu thangboy apokpa kamnu amadi singchan apokpa thangtilani hairi makoi animak Chuchanpurgi khongjangdagini hairi Tronglawgi thodokda senaba sing excel longnanaba Ramdas Athawale na home ministry da taksan khre RPI Athawale gi nation president oiriba union minister of state for social justice and empowerment Ramdas Athawale na union home minister Amit Shah unaduna Tronglao with Pugli Banga Musa ani Hatkiba Todok Chenabasing Matak action Lona Navatasan Kray, Union Minister Ramdas Athawalegi Makadegi, Union Home Minister the Taxaladana Ta Sigitar Amusung Taretki Lona Ahing the Bishnapur district ki Tronglao Awang Lekaida, Bongi attack Tatana, Mamagatum the Lijaba, Metei community gi, Chahi Mangagi Angang, Nupa Amaga Ta. Mari tengari wana pimsa amaga hatkiba thodo adubu akan mong da condemn tawradana pikliba karisu khangjadriba singi matakta attack chatharakpa asi Manipuri ingtapa hanjalana ba honariba asigi mayakta chathaba attack ni asigumba inhuman oiba terrorist ki thong asi yaningdi haidana union home minister gi afum da khan ki maram asina asigumba tamchiba attack asi chathabada chenaba singi matakta akan action lobo loina kudakta thodo asigi matangda thigatuna victims singi justice pangbagleena Manipur miyamgi punsi ngak chenanaba akanba thabak lokhat piu haina union home minister Amit Shah da taksan khi